अहानबद यामना मरुइबा पाव मोइना मणिपुर द पीआर प्रेसिडेंट रूल सांगदोनबा बिल पुथोकनबा सेम साखरे जुलाई कुनगा मथोई निंथोकाबदगी हौगदबनी पार्लियामेंट की मॉनसून सेशन मणिपुर की डिमांड फॉर ग्रांट्स खनबगा रोइना पीआर मखाताना सांगथनब बिल पुथोकनबा ngasi famkiba government amasung political party nifuge mihut ki mifam amana yanakre hari cycle gi khunjasna semjinduna Khauksang Valley Bridge amuhana lan mokri Kangpokpi district ki Sekul subdivision ki manungsanna Gundung Torel mathakta PMGSY gi makhara sakhiba Kaithel Manbi military colony amasum Molyom Sauksangbung ani phaunariba local miyamna Sauksangbung thong ahai bi hare khangnariba gunlai thong sai sigi metha dagi lan biyadan lerakibadu khunjasna semjinduna haukiba thangja numitegi amuhana lan mokri Say sigi metha thokiba cyclone remal thong asi sound amata thon hibadigi lan thuk lan chin tawi yadabana miyamna asobo khudong sa daba mayukna duna lakhibne maraksida manipur thuklibi ethnic conflict asina sumara moiduna government body sing su thong asi semjin meda khudong sa daba lakhibne khunja sing thong asi amuhana semjinna ba gunlai reconstruction committee semduna miyamdagi shel khai Thama supna thong semjin bagi thabuk sa tharaki boloina ngarang July taraga mapanna mapung pana rusinur amuhana thong asi miyam ran thuk lan sin tawba hokibani amarom na cyclomus mukangpokpi miyam gi lifeline nama oiriba thong asi miyam na mapung pana amuhana semjin ki badubu cycle kendra gi MLA kemnio na thagat pa mari apenu phungtokre Gulai Reconstruction Committee ki Information Secretary Soson Kipge na phungdorakpada ngara amuhana sangari ba thong asi hokjuma ki oinadi Arumba gari sing lan mada athingba thamgigani semjiliba thong asigi mapangal sapsana khangmangamdriba asigi maramgi gari arumba lan ba thingmani maram asina thong asigi permanent oiba mong da amuhana sabina busumana mari lena state authority ki puning singsilakli PR sangthana bo honariba asi central government na sunam sasan tawna bo honabani kemega sandra miyam gi khanba Constitution ngakadaba political party asi Congress natana leti BJP party asi India dagi muthat panatana atopa lambi lairoi habaga loinana state asi the popular government semba yaba MLA masing laina Manipur PR sangthana bohonariba si central government sunam sasan tawna bohona bani haina Manipur Pradesh Congress Committee gi president Kaisa Megasandra na phongdokri Haribo wapam singa si Khurai Block Congress Committee na sinduna Khurai Kendra gi manungsanba khabai soi mamang laikai community hall pangthokpa basau rally gi thoram da phungtokhibani thoram adur MPCC gi maru oiba thomi kya saruk yakhi ke mega sandra na makha taraduna president rule gi matam asida aikoina karisu thajaba thamningai leitri Central government na supnam sasan tawnaba makhatana amuk PR sangthana bohona bani tha ahum tha taruk PR laikhraba matungda tha asigi kunga mathoidigi haugadoriba parliament asida su tha taruk amaga sangdokani haibigi parliament thangalakpa asimak laibak thibani amasum samvidhana piba article 356 oirabasu lamdam asigi miyamgi wakal na khalliba mute singi bypass tawbani nam thabani haibada haimamba tokloi Central government lamdam asi detect toge haibigi mohoni masi yabangamloi president ru laktringai da khara pharani khalamane dubo madugi ona taina bada tawrakli ba thabak singa sinadi lenga asi leitabana hena phai haki mana makatana hai kumja english ngani ga taraga tereta lamdam asi da BJP lenga hek lakpadigi amadi en birene hek wasak lauki badigi lamdam asi gi lairi ga ibana harol kya sahi khudingi mi lak 1.5 lenga na thabak pi gani haki bane aduga kumja english ngani ga taraga mari ta prime minister Narendra Modi na bharat lairi pan harol singa sahi khudingi crore ani thabak hapkani haki bisinga du minam bani haibisi mayek singa takli maram aduna miyam gi khanba Constitution ngakadaba political party asi Congress party natana leti lamdam asida shanti hanjilakki hairabadi Congress party natana lairoi naharol singi thabak pi ngamba ise isal singi yaifana ba entrepreneurs na singbigi setmilon fogat hanana bohona bada Congress party natana laite ki ngasi aikoina phare khana thagaluba mihut singaduna aikoi bunam thaduna thamli BJP lenga klakhi miyamda masing khangdana awaba kya piri Kumza English singani ga taraga tereta ki Manipur BJP ki lenga klakhi padi ki lenga ki thabak tawbu singdagi hauraga mipum kudimak ware BJP lenga klak padi ki ningthi jaraba constitution asigi himaraibak tamangamdaba phibamda laktuna ngasidi samvidhan leitabagum tawre phibam asida ikoina masibu kandabi yadi haiduna barat pumbada samvidhan basau haiduna mafam kyar satuna miyamda mapung phana khangana na bohona bani
Nakala marom da state asida English singaniga kungo humdogi me ahumdigi hawrakiba lana sigi warusin puraknaba hotnabagi mami sutadi mamangi lengak matamda lusinna bas honaramdi president rule matam asida suwathu as lusinbegi thabak lokhat pasudi phiba masida ikhoina pia lenga amadi BJP gi central lenga asida kari thajaningai thamba yaribagi Makatana state asida PR sangdoknaba honaraglabadi Congress na yabangam roi Congress party khaktana state asida ingtapa miyam gi yaifuna bathabak tawba lenga ama semangangani lamdam asida lariba mipung khudimangna wakal taminaduna afaba mihut khalasi tongi yaifuna bagidama afaba party khalaga vote pirasaki Naga area da koki sanghandabagi khongjang MKNF na sagolakli Foothill Naga Coordination Committee FNCC na Naga area da koki sangba thingbagi matam kaktaba khongjang asi mapung phana sagotkani haina makhan kangla tongbi Naga Forum MKNF na phongdorakli MKNF na thadorokpa sirolamada yelawmi Naga miyamgi ipai puna thambiramba lam kanjanaba identity manghandanaba madi Naga miyamgi hakanjanaba maruoiba demand ahum tawduna FNCC na thasiki taraga nipan amasum taraga mapangi lonaba ingnung yaidigi Naga area da koki sangba thingbagi khongjang sangsilibasi forum asina mapung phana sagole hairi Naga gi lamlauk sinduna Tiger Road semnaba thorang tawribasi Naga gi territorial identity bumasak onthoknaba hotnarakpa thoramani masidana tara Naga area da koki militant singi su camp sing thamjilakpa amadi paksana popi pambi thajiliba sima yelawmi singi ipai puna thambiramba lamgi socio environment sound singnarakpani maram asina Naga gi ipai puna thambiramba lamda aini yadaba mongda sajilakliba su camp amasu militant singi training center khudakta laktokadabani Naga miyam tanadana Naga gi lamgi amadi lambi gi maming hongdokpa yaroi hai aduga Naga gi lam khopsilakpadu khudakta lepkadabani amadi Haplong Impal National Highway paring the Sugi Camp Tamnavo Honorably Kudak the Lepkadabane. Masigi Matana Union Government Atubama Tam the Subsava Tabalokat Pioinasu, Siro Lasina Taxilakli. German Tiger Road Drug Corridor Nati Humanitarians Lifeline Kukizo Council. Akaknabamite Group Karana German Tiger Road Amasung. CHU Road Pu Drug Route ni haina lana sandok pawapam yaning di haina Kukizo Council KZ Sina Pongdora Pagaludana High Lambi Singa Sitra Corridor na Tema City Humanitarians Lifeline Hari Kukizo Council Tadorok Basiola Manahai Manipur Kumza English Singaniga Kungo Humdagi Me Humdagi Irangas Torakpadagi Kukizo Mia Mitaina dominate over area the Powduna Satpi Oitopolitavana Yamna Maktangai for the Kukizo Civil Society Organization Singna Initiative lauduna German Tiger Road asi samgalakibane lambi asi hanagi inter village road ama oina lerambadagi German Tiger Road haina maming thonduna Susnapur amasum Kangpokpi district ani phaunanaba Kokizo miyamgi lifeline am oina nauna upgrade tawbane sapmanana sugunu pharo satpa oithok loidabana Susampur Sandel amasum Tengnopal phaunanaba amatangairaba lambi isu singhe yuna oirakpane haireba lambi asi Lambi ani si Kukizo miyam ki oina yamna maru oina nomi gi tangai fadana polam sing puslaknaba mahiroi sing sathok sintawnaba ana ay yorokpada hospital la punaba madi isam samba passenger sing gi oeba lambi singni hairiba si military natragana commercial route amanati Kukizo miyamna atai atopa mafam sing da phaunanaba yamna tangai fadaba lambi singni hairiba lambi sing si Drug putok singi amasum illicit activities singi amadi lam khopsin nabigi sengba sakat pani haiba wafam singyum pham yaudaba aran bu wafam nensu Kukizo Council na phongdorokli Seola sina makha taraduna lambi esigi matang no oidaba aran bu wafam kya phongdokli basida central government na thasabigano atuba matamda German Tiger Road amadi singhe yu lambi semegi thabak loisinana ba akan ma thabak lokhatpi yu hainasu phongdorokli Ado tenta na sumna miyam na thamjaramge hausiko ina di miyam paus matasa lusinjarage mas makhatab anawba update miyam punang amina sena channel sigi makedi ki thamjari